ꯃꯩꯁꯨ ꯂꯥꯛꯇ꯭ꯔꯦ ꯇꯥꯟꯖꯥꯏꯖꯩꯖ ꯅꯍꯥꯟ ꯆꯥꯅ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦꯕ ꯅꯍꯥꯟ ꯑꯩꯈꯣꯏ ꯗꯦꯠ 3ꯒꯤ ꯅꯣꯏꯁꯨ ꯇꯥꯎꯅꯦ ꯅꯍꯥꯟ ꯗꯦꯠ 3ꯒꯤ ꯌꯥꯝ ꯆꯤꯟꯕ ꯅꯨꯃꯤꯠ ꯑꯃ ꯃꯔꯨ ꯀꯣꯛꯄꯒꯤ ꯂꯨꯍꯣꯡꯕꯋꯣ ꯖꯩꯒꯣ ꯃꯤ ꯑꯃꯗ ꯕꯥꯇꯣꯟ ꯃꯔꯤ ꯃꯉꯥ ꯐꯪꯕ ꯅꯨꯃꯤꯠ ꯑꯃ ꯇꯧꯈꯤꯕꯗꯣ ꯅꯍꯥꯟꯒꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯐꯤꯔꯣꯏ ꯑꯃ ꯆꯠꯂꯦ ꯑꯗꯒꯤ ꯃꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯂꯩꯔꯛꯀꯤ ꯆꯍꯤꯗ ꯃꯔꯨ ꯀꯣꯛꯄ ꯀꯌꯥꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯃꯥꯡꯒꯅꯤ ꯆꯥꯛꯀꯧꯕ ꯇꯥꯁꯟꯕꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯐꯥꯡꯖꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯌꯥꯎꯖꯔꯔꯣꯏ ꯁꯨꯃꯥꯏꯅ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯕꯁꯦ ꯃꯄꯨꯗ ꯍꯥꯏꯗꯣꯛꯄꯤꯕ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯗ ꯃꯄꯨꯅ ꯂꯥꯡꯉꯤꯁꯦ ꯃꯤ 200ꯒꯤ ꯂꯥꯡꯉꯦꯅ ꯈꯜꯂꯁꯦ ꯄ꯭ꯔꯃꯥꯟꯅꯤꯀꯣ 200ꯒꯤ ꯂꯥꯡꯉꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯨꯈꯝꯗ ꯚꯥꯃꯣꯟꯗ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯁꯤꯡꯕ ꯀꯥꯡꯕꯨ ꯑꯃ ꯆꯠꯅꯔꯦ ꯑꯗꯩ ꯃꯣꯏꯅ ꯂꯥꯡꯉ ꯊꯣꯡꯖꯕꯁꯨ ꯌꯥꯎꯋꯦ ꯑꯁꯦꯡꯕ ꯑꯣꯏꯔꯒꯁꯨ ꯆꯥꯛ ꯄ꯭ꯂꯦꯠ ꯑꯃꯗ ꯄꯨꯈꯝ ꯑꯃꯗ ꯂꯨꯄꯥ 200ꯗꯩꯅ 300 250 ꯃꯆꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯦꯀꯣ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯏ ꯄꯣꯠꯇꯨ ꯃꯥꯡꯉꯤꯁꯤ ꯃꯤ 200ꯒꯤ ꯂꯥꯡꯉꯦꯅ ꯈꯜꯂꯣ 200ꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯦꯕ ꯃꯤ 100ꯒꯤ ꯄꯣꯠ ꯃꯥꯡꯉꯦ ꯑꯗꯨ ꯏꯃꯨꯡꯗꯨ ꯈꯛ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯛꯁꯤꯗ ꯅꯍꯥꯟ ꯊꯧꯔꯝ 3 ꯐꯥꯡꯖꯟꯅꯔꯦ ꯀꯅꯥꯗ ꯆꯠꯂꯝꯗꯣꯏꯅꯣꯕ ꯊꯧꯔꯝ 3ꯁꯤꯡꯁꯦ ꯃꯤ ꯑꯃꯅ 3ꯃꯛꯁꯦ ꯆꯥ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯠꯂꯣꯏꯗꯕ ꯉꯝꯃꯣꯏꯗꯕ ꯀꯥꯡꯕꯨꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯣꯏ ꯃꯣꯏꯗ ꯊꯣꯡꯕꯗꯣ ꯃꯁꯤꯡꯗꯣ ꯈꯤꯇꯪ ꯀꯛꯊꯔꯒ ꯊꯣꯡꯅꯕꯒꯤ ꯃꯤ ꯃꯁꯤꯡ ꯆꯥꯕꯗꯣ ꯃꯤ ꯂꯥꯛꯀꯅꯤ ꯕꯥꯇꯣꯟ ꯇꯧꯕ ꯀꯥꯡꯕꯨꯗꯨ ꯁꯨꯝ ꯄꯥꯁꯜꯂꯒ ꯊꯣꯡꯖꯟ ꯇꯥꯔꯒꯗꯤ ꯄꯣꯠꯇꯣ ꯑꯊꯣꯡꯕꯗꯣ ꯃꯥꯡꯉꯦ ꯍꯥꯏꯕ ꯑꯗꯨ ꯊꯧꯔꯝ ꯏꯃꯨꯡ ꯀꯌꯥꯗ ꯃꯥꯡꯉꯝꯒꯅꯤ ꯁꯤ ꯄꯣꯠꯁꯤ ꯌꯦꯡꯉꯣ ꯑꯩꯅ ꯆꯠꯂꯨꯕ ꯐꯤꯔꯣꯏ ꯃꯐꯝꯗꯣ ꯑꯗꯨꯗꯁꯨ ꯗꯃꯥꯗ ꯃꯤ ꯂꯥꯛꯇꯦꯕ ꯍꯥꯏꯕꯗꯤ ꯐꯥꯡꯖꯟꯅꯔꯝꯅ ꯂꯥꯛꯇ꯭ꯔꯤꯅꯦꯕ ꯂꯣꯏ ꯇꯧꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏ ꯕꯥꯇꯣꯟꯗꯤ ꯆꯠꯆꯕꯗꯗꯤ ꯚꯥꯃꯣꯟꯗꯣ 3ꯂ ꯀꯩꯅꯣ ꯊꯣꯡꯍꯧꯋꯦ ꯑꯗꯨꯁꯨ ꯃꯤ ꯌꯥꯝ ꯊꯣꯡꯉꯤꯅꯦ ꯃꯤ ꯌꯥꯝ ꯕꯥꯇꯣꯟ ꯆꯠꯆꯩ ꯍꯥꯏꯅꯦꯕ ꯚꯥꯃꯣꯟ 3 ꯊꯣꯡꯉꯤꯁꯦ ꯑꯗꯨꯒ ꯆꯥꯕꯤꯅꯕ ꯑꯝꯇ ꯌꯥꯎꯗꯦ ꯄꯣꯠꯇꯣ ꯀꯌꯥꯝ ꯃꯥꯡꯈ꯭ꯔꯒꯦ ꯑꯝꯇ ꯌꯦꯡꯉꯣ ꯂꯦꯝꯃꯒ ꯊꯣꯡꯖꯜꯂꯒ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯆꯠꯄ ꯉꯝꯃꯔꯣꯏ ꯆꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯡꯖꯧꯅꯅ ꯑꯩ ꯊꯧꯔꯝꯗꯣ ꯍꯥꯏꯗꯣꯛꯍꯧꯕ ꯆꯥꯛꯀꯤ ꯊꯧꯔꯝ ꯆꯥꯕꯒꯤ ꯊꯧꯔꯝꯁꯤꯗꯤꯀꯣ ꯍꯥꯏꯗꯣꯛꯄ ꯌꯥꯝ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯃꯥꯡꯈ꯭ꯔꯦꯕ ꯄꯥꯝꯃꯨꯕꯅ ꯐꯥꯡꯖꯟꯅꯕꯁꯤꯕꯣꯕ ꯈꯔ ꯑꯝꯇꯅ ꯀꯣꯟꯅꯗꯕꯁꯨ ꯌꯥꯎꯏꯀꯣ ꯀꯩꯒꯨꯝꯕ ꯃꯐꯝꯗꯅ ꯑꯗꯨ ꯃꯐꯝ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯤ ꯅꯠꯇꯕꯤꯗ ꯊꯣꯡꯖꯜꯂꯒ ꯆꯥꯕꯤꯅꯕ ꯂꯥꯛꯇꯕꯁꯦ ꯆꯥꯕꯤꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯉꯦ ꯐꯥꯡꯖꯟꯅꯔꯒꯗꯤ ꯅꯣꯡꯃꯗ ꯃꯤ ꯑꯃꯗ ꯕꯥꯇꯣꯟ 4 ꯐꯪꯖꯜꯂꯦ 5 ꯐꯪꯖꯜꯂꯦ ꯀꯔꯝꯍꯥꯏꯅ ꯀꯥꯏ ꯆꯠꯂ ꯆꯥꯔꯨꯗꯣꯏꯅꯣꯕ ꯃꯩ ꯂꯥꯛꯑꯦ